irang maraksida anauba lengang semagi thaurangna miyamu ngauhale haudik manipura thokliba chahi ani mapung pharaba kuki narco terrorist singi hingsagi landa achida state asida karamba phibamda lakani haibasi miyangi mangda tariba sobo wahang amani state asida lairamba BJP NBRena lusingba lengak sasan adusu center gi yathang makhada nampuda pham thado handuna lairiba Legislative Assembly asibu animated suspension da thamduna MLA singda piramba sakti pumba loktoktuna thamli chahi asigi February 18 dagi state asida president rule thamduna Manipuri governor Ajay Kumar Bhala na lengak sasan gi chubli pumba paisinduna laikre state asida president rule hek lakpa matamda Myanmar chahi ani faraklaba irang asigi waroisin amadi purakani haibagi thajaba thami president rule thamba kuidringai center gi pautak matungina state asigi National Highway sing the free movement yahana ba thorang lokotki matam aduda tampakta leiriba miyamna irang asi loida loigadawraba oina harauba nungaiba faunaki adubu center gi leiriba Union Home Ministry gi pautak adu tabakta onthokba ngamdana National Highway sing the free movement ki tabak laukhalakkiba adu maipakidre maru oina Imphal to Dimapur lambi National Highway 2 da akanba security ki section thoranga loinana free movement ki thabak lokhotki adubu nimit aduda Kangpokpi district ki mafam phumnamakta Indigenous Tribal Leaders Forum amadi kotu gi makhada athingba lauktoktuna district asigi tongan ba National Highway gi mafam kayada lambi thingduna miyamna kongjang sangsinki kongjang aduna maram oiraga security force amadi kuki singi marakta achoba muknaba ama toktuna kongjang sangsiliba Kuki Mioi ama sibata natana Mioi kaya soki amadi security ki gari yauna Manipur State Road Transport ki passenger gari ama sumai saki thaudo adu thokraba matung makhata na state lengakna National Highway sing the free movement taunaba thabak sing laukhalakpa lekre thaurang asi mai pakiraba matung housing state asida thokliba Kuki zo sing separate administration natraga union territory gi demand asina chahi ani mapung phaba numita tampaki tongan mafam singda leiriba CSO singna tongan ba Tim Chingda Ningsing Thauram Pangthokna aduga Chingdana athingba yaudana separation demand de Thauram Pangthokpada natana security gi uniform setuna phongna afaba makhalgi nongmai fawba paiduna gun salute piki thawong adu pendabasu phongdoknarakpadagi mamingkhak oina chenariba Mioi sing adugi mathakta FIR ma lokhatuna thidinba hokre asigumba Kuki zo singi panglaroi daba manglan asina lamdam asida mahusagi phibamda hanjilhanba haibasi karama matamda oithokani haibadu tamba ngamdri maraksida miyangi lusingbadi saba duga matikti chadaba ikai khangdaba lusingba singna mafamatam amadi tanja chadana anoba lengak ama semnaba honari makoina sathariba khongtang asi miyamna di nokningba haibadu oiri loinana Kari khongchat kino haiba khangdana North East ki BJP ki incharge Sambit Patra numitnini ki khongchata Manipurda laklamle mahangna hek laklaga Churchandpurda chatki Churchandpurda ki halaklaga ex-CM Biren Singha unaki amadi Kangpokpida amuk chali kari tawba chalibano haibadu sumiyamda khangande amana ama haigani amana muk ama haigani chapchaba khangba ngamde adubu Kangpokpida di separate administration ki memorandum amuk hana Sambit Patra da pisin ki haibagi paulairi Sambit Patra gi khongchat ati kaya yamna wahanthok leibano haibadusu khangma ngamde adubu mahagi khongchat achina haudik leiriba state ki irang achida natraga political gi lamda ahongba ma purakani haibadudi thajaba ngamde miyamna su nainabiro nongmai kapa leblaka irang nimlabra Manipurda thokliba Kuki amadi maitai gi lan achina Manipurda khundariba phuruk khudima kangkhong chaiba mawongda leiri thokliba lan si Kuki zo narco terrorist singna chingkhong chingya da tariba maitai phurukda onchinduna nongmai kapchinba mitai gi yum kai mai tharakba achidagi ngakthoknabagi dama khulngakpa thorakpadagi maitai singna khundaba chingkhong chingya gi lamsing kanduna leirakli Kuki zo narco terrorist singna maitai phurukda asengba tanja yengduna nongmai kapagi thabak haudik lekhre nongmai kapa lekkiba asina irang loire haina lobadi chumde Manipura PR hek lakpaga tangkak anirak thokna aingi wangmada painariba khulai sing thingalakadabani haibadagi khulngakpa singna paiba khulai sing PR lengakta loina thingatkre haina loba yai adubu Kuki singna pairiba khulai singdi makhogi dabi phangdriba phawba thingaloi haiduna phongna haikre Khulai amatasu haudi fawba pikhalakle haibatadri masida PR lengak asina Kuki phurupta karisu tawba ngamdana leiri masigi mawong asidi singda PR laitabaga chamanare loinana center lengak na Kuki zona terrorist singna kari karamba jiron tawbano
haibasi hangnariba wafamni housing maitai amata national highway fauraga chatba yadri adubu home minister Amit Shah na Manipur gi lambi pumnamak free movement oihelu haibadagi lambi chatnaba honarakpada mai pakhire masina taklibadi Kuki singna Twningb Twbada Leibada center lengakna yai haibachini adumakpu center lengakchina Kuki khulai pairiba Manipur thukainaba hotnariba singda nomai kapa lepu haibagumba ama leibana housing nomai kapa di lekre adubu masina landi loibanate chap chaba solution purakri solution puraklaba matung tangdu leitabadudi miyamna pamlibani. Times of India na thadrokba chirol amada Pakistan Army na lokta bhong kapsilakpada mioi tare sire haidi loinana 39 sokle haidi.